Manipur Police ki kangbuna tonganba maphamda thiba humbagi thabak chathabada lalhouba manga fare hairi faraba lalhouba sing adudi lalhouba amagi sympathizer oibani haiba wayenbam bizoi maitai chahi yankai humdoi laifam haikruzam mamang lekai mangondagi AK-56 rifle ama magazine ama 303 rifle ama magazine ama 7.62 mm empty magazine ama AK rifle gi maru tara manga phangba ngamle hairi amaromda security forces na pripak pro gi active member ani fari faraba miyoi adu khongban tabam samarjit maitai allies lamnganba chahi kuntaruk laifam seijang mayai lekai amadi ilangbam Lanngamba Maite Allies Ibungo Chahi Kunmanga Laifam Telau Mamang Lekai Dagini Makoi Animak Sel Kaibada Chenabani Haiba Miyoi Ni Hari Nakal Amaromda Manipur Police na PLA RPF ki Miyoi Ani Fare Hari Faraba Miyoi Ani Adudi Sorok Haibam Joy Shankar Allies Hauba Chahi Kuntra Humdoi Amadi Moirangthem Nelson Allies Mani Chahi Kuntra Laifam Langthabal Mantri Khong Mayai Lekai Makoi Animak Sel Kaibada Chenaba Miyoi Ni Hari